May laibada tha khudingi lupa crore kunthrarom deficit tari MSPCL load shedding program laiti may suna phangdabadagi muthapani Manipur tha amasumna salaina ba mapani gi may laibada tha amada lupa crore humfuga humdoidigi humfuga nipan phawsali loinana revenue na lupa crore kunthraga treti gi kunthraga mapan phawbada makhongat bangami maram masina tha khudingi laibada lupa crore kunthrarom deficit tari haina MSPDCL Managing Director M Ravina Fongdokhi Wapa Masingasi DIPR ki auditorium na pangdokiba pawmising unabagi thoram da Fongdokhi bani Mana makata na hai state asid apun we electricity ki consumer gi sada maudraga mangadi prepaid meter pali hana palamba prepaid meter sing adu ki mahutta smart meter onthokpagi thabak yamna kana sathari punna smart meter lam gi lising yang kai mari pangada bada hauju phawbada lising humdra rom pan bulu silakli awat pasing asi su kumza english ngani ga kunga taret ki september phawbada lusin gani haukiba tha khara sid state asida mai mut pagi thawdok khara thokriba do nong mada darkar oiba mai ki sang adu yauna phangda bada gini khudam oina kalen gi matam nong mada mai megawatt chani ko humpurum darkar oiba do subnata gi megawatt chama ko humpurum tama phangmangam ki masina maram oiraga mai mut pagi thawdok khara lekhibani masida Laothokhpa natragana laothoktaba load shedding gi phibam adumakti nati state asida mai gi phibam fogat hanana watliba mai megawatt sama thermal power plant amadigi lainana ba madi megawatt yankhaina renewable power plant amadigi lainana ba thawrang tawri hari amaromda mai gi revenue gi lakliba senpam asiga mai leibada satliba senpam asiga sauna khenaba leiriba si kadaida mangliba no haibadu thigatpagi thabak kana sathari loinana department ki staff sing su akan mamongda drive setaduna mai huranba meter lathokpana singba kya du fagat pagi thabak lep leitana sathari government ki department sing ki oina su smart meter nauna palhanduna sang naina amadi soidana mai gi bill pithorang pikhalangna ba thorang kaya marum salokhali Housing power public sector da electricity ki consumer lisingani ga songarom lairi masidagi sahi amada revenue oina lupa crore taruklom lakti hari nakala maronda anauba smart meter asi panbana sale hena sali haibana singbo wapam ama miyam marak santhukli basi thajabigano masigi maramda singnaba natraga hena kupthana khangbining lairabasu department da laktuna tanabiyagani loidana mobile app ki kuthang nasu masa khaina khangbu yaragani maram masina anawa thauksal asida miyam na mating pangbiu haiki Senapati the medical college lingba September ani the assembly phamnaba warep nakri Senapati the lenga ki medical college ama linkhatnaba amasum September ani dagi assembly mifam phamnaba yauna tuan warep ke state cabinet mifam na lokri Manipuri the CM secretary the pangtok state cabinet ki mifam na all Bisnupur district working journalist ki place club building ama sanaba kha Bisnupur lampi ki matang su warep lokhi kumza english ngani kun gi February ama dagina kumza english ngani kun ga manga gi December kunthra ga mathai fawbi oina fitness certificate renew to hoda badagi penalty fee lupa yang khai gi sang lauram badu lupa tara gi sang lauragani Senapati the lenga ki medical college ma linkatuna sai khudingi MBBS ki mahairoi sama lobuga loinana district hospital su upgrade tawna bu warep lokhi Asian Games amasum Commonwealth Games the medal phonglaba Manipur gi sanaroi singda piba case incentive hengat halagani amas Commonwealth Games ki oina gold silver bronze medalist singda mathang sina lupa lakh kun taramanga tara piragani saruk yaruba singdana lupa lakh mari piragani El Susila Devi bu deputy superintendent of police sport oina hapnaba cabinet na warep lokhi Arjuna award phongraba ke Senglen Snapuna Youth Affairs and Sport Department Deputy Director Sports Promotion oina hapna warep lokhi Humfuga mathoi suba saklam khongsat kamadi lainana pangthokliba regeneration month ki saruk ama oina satharakliba academic campaign asigi Bisnupur district ki manungsana leiba Bethel School Nambol Special Regular English School Harib School sing asida Vice President Professor Moirang Them gi lusing makhada Bisnupur district committee ki president amadi secretary na aims for self reliance Manipur Harib asigi thimda mahairoi singda wapam kya phongdokhi ngasi loilam lenga amasum Manipur India government na Manipur lairiba praja singbu numhai biduna numsingduna thambiriba singbu yaningdaba phongdo poina mahairoi sing amat oina kholauke lawmina khiamati Manipur lairiba mahairoi sing amat oina loilam lenga yaningdi akoi numsingduna thambigano hairibu kholaudana tana mitopna pot maman lepa yaroi
ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯔꯝꯗꯝ ꯂꯦꯞꯆꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ꯕ꯭ꯂꯦꯛ ꯂꯣ ꯃꯨꯊꯠꯀꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯈꯨꯟꯇꯥꯃꯤꯟꯅꯔꯤꯕꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯍꯥꯏꯕꯒꯤ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯈꯤ RPI ꯑꯊꯧꯋꯥꯂꯦꯅ ꯂꯩꯉꯥꯛ ꯄꯥꯏꯔꯕꯗꯤ NRC ꯇꯧꯕ ST ꯂꯤꯁꯇ ꯆꯜꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯑꯊꯧꯋꯥꯂꯤ ꯂꯥꯛꯀꯗꯧꯔꯤꯕ 16ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯏꯂꯦꯛꯁꯟꯗ RPI ꯑꯊꯧꯋꯥꯂꯦꯅ ꯂꯩꯉꯥꯛ ꯄꯥꯏꯔꯕꯗꯤ ꯕꯦꯁ ꯏꯌꯔ 1951 ꯑꯣꯏꯗꯨꯅ NRC ꯇꯧꯕ ꯑꯃꯗꯤ ꯃꯤꯇꯩ ST ꯂꯤꯁꯇ ꯆꯜꯍꯟꯕꯅꯆꯤꯡꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯀꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟड ꯏꯝꯄꯥꯋꯔꯃꯦꯟꯠꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁ B. ꯑꯊꯧꯋꯥꯂꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯅ꯭ꯌꯨ ꯃꯍꯥꯔꯥꯁꯇ꯭ꯔ ꯁꯗꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ RPI ꯑꯊꯧꯋꯥꯂꯦꯒꯤ ꯅꯦꯁꯅꯦꯜ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯤꯇꯤꯡꯒꯤ ꯃꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯍꯦꯁ꯭ꯋꯔ ꯊꯅꯧꯖꯝ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄ ꯄꯥꯔꯇꯤꯗꯒꯤ ꯂꯥꯛꯄ ꯊꯧꯄꯨꯕꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯏꯁꯨꯁꯤꯡ ꯅꯩꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯈꯟꯅꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯔꯥꯝꯗꯥꯁ ꯑꯊꯧꯋꯥꯂꯦꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯑꯁꯤꯗ RPIꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯠꯇꯒ ꯆꯠꯃꯤꯟꯅꯗꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯒꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯔꯨꯕ ꯑꯃ ꯑꯣꯏ ꯍꯧꯖꯤꯛ ꯁꯦꯟꯁꯁ ꯇꯧꯈꯤꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯈ꯭ꯔꯒꯅꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯈꯛ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ ꯃꯁꯤ ꯊꯣꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯀꯨꯝꯖꯥ ꯏꯪ 1982ꯗ ꯕꯦꯁ ꯏꯌꯔ ꯑꯣꯏꯔꯒ NRC ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯁꯤ ꯂꯩꯉꯥꯛꯅ ꯄꯤꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯎꯅꯗꯨꯅ ꯇꯛꯁꯤꯟꯒꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯀꯨꯝꯖꯥ ꯏꯪ 2018ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ RPIꯅ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯠꯇꯒ ꯑꯦꯂꯥꯏꯟꯁ ꯊꯝꯗꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯣꯏꯅ ꯃꯤꯈꯜ ꯊꯦꯡꯅꯒꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤ ꯁꯦꯝꯕ ꯊꯣꯛꯂꯕꯗꯤ ꯑꯍꯥꯟꯕ ꯊꯕꯛ ꯑꯣꯏꯅ ꯃꯩꯇꯩꯁꯤꯡ ꯁꯦꯗ꯭ꯌꯨꯜ ꯂꯤꯁ ꯆꯜꯍꯟꯅꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯗꯨꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯒꯅꯤ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯑꯃꯠꯇ ꯆꯪꯍꯜꯂꯣꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯦꯇꯦꯛ ꯇꯧꯔꯤꯕꯁꯤ ꯇꯧꯍꯜꯂꯣꯏ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯃꯥꯛꯅ ꯂꯧꯗꯨꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯕ ꯑꯃꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯎꯅꯗꯨꯅ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯅ ꯃꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯦꯁ꯭ꯋꯔ ꯊꯅꯧꯖꯝꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ RPI ꯑꯁꯤ ꯁ꯭ꯇꯦꯠ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ECIꯅ ꯁꯛ ꯈꯪꯗꯨꯅ ꯂꯩꯔꯤ ꯃꯤꯈꯜ ꯑꯁꯤꯗ RPIꯅ ꯂꯩꯉꯥꯛ ꯄꯥꯏꯕ ꯊꯣꯛꯂꯕꯗꯤ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯡꯊꯣꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯤꯟꯈ꯭ꯔꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯀꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗ꯭ꯔꯤꯕꯁꯤ ꯌꯥꯍꯟꯒꯅꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕ ꯑꯣꯏꯅ ꯂꯩꯔꯛꯂꯕ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡꯗ ST ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯈꯤꯕꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯥꯔꯇꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯛꯄ ꯂꯣꯏꯅꯅ ꯁꯦꯟꯇꯔꯗ ꯃꯤꯅꯤꯁꯇꯔ ꯔꯥꯝꯗꯥꯁ ꯑꯃꯁꯨꯡ ꯑꯇꯩ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯒꯁ 15 ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯤ ꯀꯣꯔꯀꯣꯝ ꯊꯥ ꯑꯁꯤꯒꯤ 15ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯊꯧꯔꯝ ꯑꯁꯤ ꯕꯣꯏꯀꯣꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯂꯥꯎꯊꯣꯛꯂꯤ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯎꯗꯦ ꯍꯥꯏꯅ ꯀꯣꯔꯀꯣꯝꯅ ꯈꯪꯍꯜꯂꯛꯂꯤ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ ꯂꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯣꯔꯀꯣꯝꯒꯤ ꯃꯤꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ L. ꯁꯥꯈꯦꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 1997ꯒꯤ ꯑꯣꯛꯇꯣꯕꯔ 15ꯗ ꯏꯟꯗꯤꯌꯥꯅ UN ꯆꯥꯔꯇꯔꯒꯤ ꯑꯥꯔꯇꯤꯀꯜ 2 ꯀ꯭ꯂꯣꯖ 4 ꯈꯣꯡꯒꯥꯎꯅꯔꯒ ꯂꯝꯗꯝ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯋꯥꯌꯦꯜ ꯄꯊꯥꯞꯀꯤ ꯋꯥꯡꯃꯗ ꯅꯝꯂꯧ ꯂꯧꯁꯤꯟꯈꯤꯕꯗꯨ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯀꯣꯔꯀꯣꯝꯅ ꯉꯁꯤ ꯐꯥꯎꯕ ꯕꯣꯏꯀꯣꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛꯅꯤ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯂꯤꯇꯔꯤ ꯄꯥꯋꯔꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯔꯤꯁꯨꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯖꯔꯤꯕ ꯏꯟꯗꯤꯌꯥꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯗꯨꯅ ꯌꯦꯜꯍꯧꯃꯤ ꯃꯨꯊꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯂꯤꯕꯔꯦꯁꯟ ꯃꯨꯚꯃꯦꯟꯠ ꯑꯁꯤ ꯁꯤꯡꯀꯨꯞ ꯁꯥꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗꯒꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯂꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯏꯂꯝ ꯁꯔꯧ ꯂꯥꯡ ꯑꯁꯤꯗꯒꯤ ꯄꯨꯟꯅ ꯉꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯃꯨꯟꯅ ꯌꯦꯡꯂꯨꯔꯕꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤ ꯗꯤꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯅꯠꯇꯦ ꯃꯔꯝꯗꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 1 ꯀ꯭ꯂꯣꯖ 3 ꯀ꯭ꯂꯣꯖ Cꯅ ꯏꯟꯗꯤꯌꯥꯅ ꯑꯇꯣꯞꯄ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯂꯧꯁꯤꯟꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯤ ꯃꯁꯤ ꯄꯣꯁ ꯀꯣꯂꯣꯅꯤꯌꯦꯜ
imperialism thabangni tha asigi taraga mangara pangthokadaba India gi independence day asi hiram amataga mari leinadrabasu Manipur gi lusing asina makoi gi mapu sing thakatpa lepthri loilam mara selanana mathang sida pangthokadaba mikhal asi nakshilakpaga loinana Manipuri sing tumna manghanana basilibi India gi lusing na laisi laithonduna sakson ba amadi thagatpagi thabak hengalakli hari Seoul asina mikhal kuding the India gi loilam gi pangal season na hengalakli Manipur gi puwari bu loilam India gi saruk amani hain unhaba honaba hengalakli asiguma loilam gi saklon asi nainabi gi mohta hanglai lusing bakhan bi gi loilam gi mikhal hek lakpaga aikoi gi miyam na oiza oita khara gi natraga na pizza pita kharada mamit thangatuna leibasi tawredabane masiga loinana matam sangna minai nai thang oihangadoriba August 8 dagi taraga 8 phawu sathari har ghar tilanga campaign asida Manipur miyam na lapna leiduna saruk yaroidabani mamang dagi sathatuna lakpagi sahi asigi oinasu August taraga 5 da pangthokadoriba India gi Independence Day gi thoramasi boycott tawani boycott asigi saruk am oina lamdam asigi mafam sinba thungna August taraga 3 gi ehing nongai matung pung amagi numidang wairam pung taruka makhai fawwa total shutdown tawani adumena ma essential service medicals electric water supply fire service press amasum lining leishonga mari leinaba thabak singdi shutdown asina konsuloi hainasu sirul asina makhatari Supreme Court na Manipur gi irang asina swalaba benefit fangdabasing verify tawnaba committee da khankhri Manipur English ngani ga kungo homdagi me homdagi tholakhiba ethnic violence asida sokon khraba imung lising kunga mari da rehabilitation amasum welfare benefit fangdribasing verify tawnaba Supreme Court na semki pahanagi High Court ki Chief Justice Gita Mittal lusingba committee da Supreme Court na khankhri Supreme Court ki direction asi court asigi Chief Justice Surya Khan Justice Jaimalaya Bakshi amasum Justice B Mohana gi bench na ngarang Manipur gi irang sida mayumekei mohan takhan krapa madi hingna bi lambi mang kraba imung manung singgi rehabilitation tawna basataki bi hearing da pikipani court asigi bench asina government na pekat pau khiba rehabilitation sing maru oina beneficiary lising mari da sel gi mating pikhiba madi masa khangdok laba imung manung lising taret ki nauna mayumekei sabina thorang singking singki rehabilitation scheme asigi makada Kasa hawk sana bigidamuk lupa lak mga aduga semi paka natragana paka hawk sing sana ba lupa lak taret ki senpam sing kaituki masigi mathakta irang asina sokon krabi imung manung lising taraga nithoida Pradhan Mantri Awas Yojana Gramin PMAYG gi makhada yum sana ba approve tawkhre haiba senior advocate Bebadata Makhizana court asida phongdorakpagi matungina bench asina khangma ngamli haina observation pikhi bench asina makhata na note tawkhibada Manipur government amasa khangdoklaba beneficiary sanipan ga marfu ga mangagi permanent oiba yum sing sana bagi damak lupa koti 51.59 kai tokre aduga mayumai kai pura sidokraba singdana ahenboina lupa lak amamam sapikri Adumapu hearing adu the affected families represent tawriba lawyers sing phongdokhibada saurangna imung manung lising kunga mari benefits sing phangdabagi ngaiduna leiri makhoi sing asi ground verified tawbida badagi ni haina phongdokhi hiramasi ga mari leina benefit phangdriba imung manung sing makhoi gi waiba report sing committee asi da pisingkri haiba Supreme Court ki bench asina notokhi lawyers sing gi submission sing taraba matung bench asina benefit phangdri haibi imung manung sing hanagi Chief Justice Gita Mittal lusingba committee na verify to bagaloina court asina sahi asigi me kunga threat amasa khanglaba Manipur government na implement to ki welfare scheme sing court asida nauna submit tawna basu khangan khiari census of operation gi sana kangron miyam na khangan da begi mayok ta bimol akoi jana Lok Sabha ra pukatri suspension of operations through agreement gi matang inner Manipur parliamentary constituency ki MP Dr. Akoizam Bimol ngasi Lok Sabha ra wapung kap fakri rules Zahunga Humdraga threat ki makada bimol akoizam na su agreement tawnari batu agreement adu gi sana kanglon sing miyam da khangandana haujik su sangdok tuna lairi Manipur gi deputy minister losi dikhona phongdok ki bwapum palladuna bimol na hai su group the yari Koki National People Fronts P KNPFP hariba group asi Liangmai Naga village tagi khunja taruk faduna pukrapa matung tamthina hatlambada sene maduda natana national highway sing da su da lairiba militant sing senkhai thumkhai ka hena sathaduna lairi adumainama
India amasung Manipur lengana makhatana su agreement sathaduna lairi Union Home Minister Amit Shah na suspension of operation agreement amasung madugi satna kanglon sing miyam na khangadabani loinana makhatana su agreement sathabagi wafam su review tawgadabani loinana su agreement yawriba ground rule natragana satna kanglon sing gingsinbaga loinana abrogation tawagi wafam leibra haibna sing buwang kya songki Manipur gi khwaidigi maru oiriba national highway sing senkhai tumkhai leitaba lambi ama ohenbaga loinana lambi paring asida satok sin tawbada apan ba matale haloidabani haipa wafam su phongtoki nakala moromda Manipur gi miyamna su agreement kakthatuna khulai paibisingi mathakta military crackdown tawgadabani haipa wafam taksinduna lakibani adu moina India amas Manipur lengana hiramasigi matangda wafam amata phongdoktuna lakli handak su group ki maruwaiba organization KNO amadi UPF ka nauna semdoklaba agreement ama sign tawnakhre haina news channel kayana phongdoknarakpa laiki adum oina KNO amas UPF ki maikaidagi su ground rule natragana agreement semdoktuna sign tawnakiba laiki media da phongnarakhiba pawdu yumpham yawdabani phongnarakhiba wafam adu su group ta lairiba organization singbu lan uhanaba thoksilni haina phongdorakpasu laikre maduna maram oiraga Manipur gi miyamna samamnaba kya fawali iramasigi matangdu India amas Manipur lengana miyamna mayeksingna wafam ama khanganba mathau tari ngasi August ki tang 10 English singani ke kunga taruk Kuki-Zo Council ki maikaidagi thadorakpa press release amada asumna pali KJC Kuki-Zo Council ki maikaidagi akan mamongda Kuki-Zo gi Manipur lariba praja singda violence harassment discrimination amasung justice pipidaba loinana masigi maikaid akan mamongda condemn taweba wafam yawna phongdokhre makhatana phongdoraliba wafam kharana maralaijadaba isam samjaba miyoi kungamathoi Lairon by Faidigi NIA na Laimakong Army KM da lakna bagitamakta sumantarakli Kailajang village Kangpopi district ki manung sana laibada ngarang yung kayama NSN IM ki kedar sing organizing na basingna mai thatolamni Civil Society leader ama oiriba Laimakong Area Protection Committee LAPC gi leader ama crime asida susaruk yadaba miyom Susampur prison da detain tawduna thamlei masidana tana Amarom dana United Naga Council UNC gi maikaidana hauzik phaw makhatana thahani hena blockade sathanduna thamli maru oina kangpopida asa thakayama pusinbada akaiba piduna pusinhandana thamle pu wafam panbaga loinana KJC na makhatana government wahang mahnglakli hariba wahang asi karigi damakta naga taruk Manipurda hatkhiba asida attention special wina piribano ekhoigi Kuki-Zo gi miyoi taraga manga foster ahum yauna naga militant singna hatkibadadi Sapmanana masigumna receive tawkidi natragana justice phangdari Karigi damakta UNC United Naga Council na makhatana blockade tawbada ayaba piribano loinana hairiba blockade asida responsible loriba miyoi sing phadribana Karigi naibu wafam kaya ma hangjalakli